Isininaw singbu Paranthaba Maitina Taram no Oxeri. Ngarang nahan asida malem the toliba to Karasum, local Naminasi. Karino Kumaina Tono, haiba singba kayama. Asimeam sing Asinamara Moerga, malem the Ahumsuba Lanjao ma, onlakadourebra, haiba. Ngarang Ikona Kangle, Western Ukraine, Polen ga Tangnaba Manakta Rasiana, hypersonic or sning Misan Sinaraga, Lantar Haiba. Masigi Misana se Rasiana Ukraine the Sinaragliba Ase. Aniraksuba ni handagi ase tharga mamangda su amuk sinakre video ke ama thadokna rakhi nokthakdagi juk yauna thadarakpadu 2024 da masina maru oiba Ukraine gi infrastructure kaya mang takpada natana Ukraine gi capital kip tasu electric pangan kidi haidi landarakpase Ukraine gi mafam atai da su drone sani gani puni thoi mission kontraga taruk tawrga landarakhi adubu orsning mission asina Poland ga tainaba mafam asida kapslaki bani Mioi marigi thawai mangki kunmanga muksokki masi konadi asokpa masing ase yankai mukta domaina hengalaki ki prison captain of Ukraine da mi leinaba building kunmuk hena mang tahan ki haidi adudi Russia gi orsning mission ase karino haiba mati amatang yengminasi mamangdadi kiyama naina khare adubo amung ningsing minasi masi Belarus da su Russia na kinjan khare haiba ekoina khangle Russia gi orsning mission ase IRBM ni haibadi intermediate range ballistic mission ni magi range ase 5,500 km ni Mishana magi range ase 5,500 km hek hen kibada madu ICBM da sangani intercontinental ballistic mission 2020 da design tawbani aduga 2024 dagi puthopa hore 2024 da Russia na sinaba horaki ahanbo oina Russia Ukraine war dagi 2024 November gi ta kunmathoi da nongthaktagi juk yauna thadarakiba numit aduni koi chini roksing Ukraine da kapslakliba se handaki asina anirak subani ngarangi si tharaga Mission aski speed ase Mach 10 gi matakta domaine yang na paiba ngami 12,300 km per hour gi speed second amada 3.40 km warhead ta nuclear and conventional warhead puba ngami image atu yengbio orsning mission gi image ni ekhoina khangle Russia de advance oirba mission kiyama lai haiba malem gi khwaidagi yangba hypersonic cruise mission Zircon scramjet engine na work tawba Mach 9 11,000 km per hour gi speed ta yang na paiba ngamba asisu Amasung malemda khwaidagi sauba missile ICBM RS-20S Hermat 18,000 km aduga FOBS haibadi fractional orbital bombardment system ase sinaragadi haiba missile ase 35,000 km sana kapanga mi haidi 25,500 km per hour gi speed ta yangna paiba ngami ataisu sati na mahan tahan ba piba ngamba Poseidon underwater vehicle underwater drone haiba su yare sininosi Nuclear reactor na work tawba samudra mapanda nuclear radiation gi tsunami thonba ngamba amasung bure besning nuclear power cruise mission magi range leiti asibo pa paiga dabani haiba numit ama natraga ani or hapta ama adumaina leptana paiba ngami haidi ba Poseidon amasung bure besning ase test tawbagi matang se ikui gidri sinau singaina suloina khambira ba wafam ngaktani asigi matang da sumamang da video ke ama adumaina semjakre Haidi ba kulai singa sisu mathau taraglabadi Russia ni Ukraine or atopa laibak tasu sinarakpa yari adubo Europe ki di orsning mission asina yahoning ma maphamda laina yahonba ngami USA na Russia gi oil tanker phajan khraba matungdani mission ase anirak suba oina Russia na Ukraine da sinaragliba ase Ukraine amasung Poland border manakta thadaragliba asina USA da su message ama piri akoshu ngami haiba ama Russia gi jahaz ama oil tanker Bela 1 ase USA na phajan khare haibase Akwena loina khangnara bo wafamni Russia na haiba asina masi merinira ni thadoro asini USA na haiba asina masi Bela 1 ni mamangda akwena dumaina Europe amasung USA gi laibak singna sanction thamjan khrabani thau honba jahaz aduni thadopangam loi asini masigi mathakta USA na Russia gi asuma makhangi jahaz taraga taruk amasu operation Southern Spear gi makhada phana bo honari haidi USA na haiba asina makhoi se shadow fleet ni shadow ship ni asini Sanction thamjan kiba thawura laga yoli asini jahasing asi mateng dagi makoi se ariba makhangi asauba thaw honaba jahaz ni masina Iran China Venezuela Russia amasung India gi thaw honbagi thabaksu tawri Russia gi su masum makhangi jahasing ase yamna leidi asumna Russia gi thaw hondok honjanda USA na ayet pa pirak lagadi laibak ani asigi marakta su khut thanarak pa yari Russia gi handak phakriba asisu international water dani Laibak amatagi territory gi adumaina manung da sante Okay jahaz atu Bela wala natragada mirinirara oiningbo ojarasnu adubo Russia gi flag theli aduna international water dadi singnare hairagasu direct sanctionlaga phabiyati USA UK na operation towning ba targasu hana laibak aduda wari sanaba masangi
Russia gi flag thelibani na Russia ga pau phaunagadabani noigira noigi natabra haibana singba kayama even Russia gi ne hairgasu mininina gi matang oirgasu belawani aduni adani haina pau phaudokna ba masangye USA na tawriba asina ngammi haiba matagum tawbaga manari asina maram oirga USA Russia gi marakta ungkhanarpa yari Russia se mamai laikhrabra lan taba ngamlaroidrabra haiba wahang amala ai isinau singda su soidra hangbiramgani maramdi karigino haibata hadak marak ase jahaz phakraba matungda tumina laisnari danako ha action jam chawna tawba haibatu udida Syria da Russia na mateng pangba Bashar al-Assad ki government kairga masamag Russia da senkhiba Russia amsung sena na mateng chawna pangliba Nicolas Maduro pung mangagi operation da phakiba asina wahang kayama adom da su hangbiramgani Iran da su amuk tawrokadourebra haiba ama Israel amasung USA pulaga masida su Russia amsung sena na thingbang ngamloidourebra haiba wahang kayama Russia se mamangai gi Russia natabra haiba wahang kayama maramdi Asi mayam asigi mathakta jahaz phajan khiba asida Russia na wangang banatana asoba action lakhotpa ngamdaba jahaz phajan khiba asigi sauning bagi action lakhotpa hairagadi Ukraine da orshning mission kapsliba asni adubo hojik Russia gi senior minister singnadi USA da nuclear khulai sizinaraba phawba adumaina phongdokpa laikhre adubo Putin tapthari wakan khali araiba lijanati aduna Russia gi atopa jahaz taraga taruk amasu phanabo honaragliba asina takpari karino haibada USA na Russia da direct Challenge tawbagumani adu oirgadi thoningdaba thodok thokpa uba phanglakani nuclear khulai gi lan ama phawba uba phanglakpa yari wari ase nakana mada khara amuk haidoksi Latin America da nisa puthokliba leba ase Mexico Colombia amasung Venezuela ni adubu Venezuela gi president phakraba matung Donald Trump na Venezuela gi thau control tawgani haina lauthoraki even India da USA na Venezuela gi thau hongne yongani haina phongdorok laikre hojik Donald Trump na ngangning bani koi sinirosing ngangliba ase aduna malemgi leibak kaya amadagi Donald Trump da saunarai nisagi namada Venezuela gi president pharga nampu da thau control tawi haiduna international law violate tawi haiduna masidagi USA na malemgi leibak sing asina lan ukragani haiduna nisa sungliba leibak Mexico Colombia da su lan takani amu hairagliye ikai khangdagi kangkoli haibaduni ahan bada Mexico da lan takani asni maramdi Mexico hairiba leibak ase nisa karba tawba singna pale masidagi thazalakpa nisa na USA da miyoi kayamagi punsi mangalli asini USA da nisa edik oibadagi siba masing ase 2014 dagi yamne hengalaki haidi image to amuktang yengbiu 2014 15 16 da yamne hengalaki aduna Donald Trump na hairi basina nisa karba tawbana Mexico salai duna leire aduna USA na Mexico da land strike tawba hauragani haidi USA Mexico ga border thangnabanina asisu lan tasan kiba kuihoroi Mexico da sauba pikpa lan targadi USA na Venezuela da thahuran basangbo oina malemgi leibak singna uriba se madu khara hantharaganeba madu khara nathaina baneba tawriba sing ase tasengna budi USA na Venezuela da tawriba se akhona su hena khangnarbo wafamni nisagi nama da thahuran basang mani haiba simati USA gi oil company da Donald Trump na $100 billion Venezuela da invest tawnaba haikre thau hena puthoknaba asina takpudi isinirosing nisagi namada thahuran basang mani haiba simdi mayek sengedana aduna leibak ke amana sainarakpanina Mexico da amuk onsalgliba asini USA na Mexico da tawragadi akhoi Venezuela da thahuran basang banate yengo Mexico da su tawri basini Mexico gi mathangde isinirosing Colombia da amuk tawrpasu yari Mexico gi president Claudia na makhoi gi foreign minister da USA ga pau phaunarga mari phanaba haikre Donald Trump na ki halaklaba matungda Mexico gi foreign minister ga USA gi secretary of state Marco Rubio ga wari sano asini Fox News gi interview amada Donald Trump na asumna phongdoki aduna Mexico da ground strike tawraklabasu USA gi mangbiyade aduna Mexico da maran sirga Mexico gi lam khara henna adumaina loksana ba soidana honarakani matam amada Mexico USA gi saruk ama loina on kibasu tambangamti aduna nisagi oirabasu USA gi leibak manungda thokliba se hana thingnaba honagadabani makhoi gi leibak ki mi gi mateng yaudana Mexico dagi Venezuela dagi Colombia dagi or China dagi fentanyl yorokpa yabanati lakpham lambi ado hana block tawgadabani haibani makhoi gi intelligence su yamna wangi CIA kari kara mayam ama leiri aduna tabida USA na amadasu maran pungsi da siba Mexico da oigera Venezuela da oigera Colombia da oigera Cuba da oigera India da oigera China da oigera or Denmark da oigera aduna Donald Trump na handak laukholakliba khongthang asna malem da tangdu leita da mama oilakpasu yari masida Europe gi leibak chu yauribani Asia Africa amasung Latin America gi leibak singdagi hendoraktuna France Spain Poland Italy Germany United Kingdom Greenland gi matang asida Denmark ta domaina support tawrei asoba leibak Russia China India Brazil nasu yaningdrabani Donald Trump gi ngakchau thekpa mi usitaba asida
aduna mafam singda USA gi khut yawba hengalakpa asina ahumsuba lanjao ama hounabagi masak ama ohelakpasu yari asi harga puran thaba maitena kaina naba yathang ni jari kanglipa imana yaifare yaifaminasi. Thank you so much. Peace.